अहान बदायम नमरो इबाबदत खरकंग लेपा के अपन बखलाउदगी लखचरके नंबोल सबल लेकाई गी एम्बुस खुलाई पाइबा सिंगना से नकिबो ओइगनी हाइना थाजबा मारुति बेहन अम ऑपरेशन सथबदा ngase phangba ngamkhre hairi ngarang nambol sabal lekai de ambush tawba adu yaning de amadi mirakta nongmai kapa yaning de haibu kholaw galoina nambol bazar de release khre Myanmar military army ki lefam sakame get kem da pdf na lusingba lalhoba makhoi tara muk taklaga attack tawkhre angak pani asuk yamna section da Myanmar military army se yamna line yekna bai khut asiba asuk pa yamna yawkhre pu township ta haina update tawnari ising mai ba haina khangnirba oja sing asi phawda lengak na amadi manipuri government gi mai kaidagi kudong saba haibati ikai khumnaba amata utpa piba tawidriba haina khali subject to correction adubo karigumba khardi tafhandingi aigi wakhal na sum khanjabani oja asi lamdam sida di atang pani chawkhraba ising du dam mayam na thiba phangdraba myoi kya oja na thiba da adum phangki adu oiradi lengak na oja gi damakta karigumba thabuk khara paikhat piba da kari akai balai oja asina kayarak hanna haikiba leikre ngahan wai thengnakhre al oiraklabani ware adubu lengak ki oiba khudong saba amata phangde haina mayam gi mot choibiramu aduga mathang ki update asisu kanglei pak ya pun mukholaudik lokhucharake heko bada misam manba aseng bagi di misam nate TNLA gi game sing the military army air strike to bada TNLA gi nupi angang imung manung ngaktani miron biyaw na TNLA gi lalhoba kaya military junta gi air strike to sikre mafam na Mongok city Mandalay dani hairi RIMS की डॉक्टर फोरम बगी यानिंग दब फुंगदोरगली हाउकी बसकुल से निमित की निमितांग अथिंग मद रीजनल इंस्टीट्यूट ऑफ मेडिकल साइंस RIMS की कैजुअलिटी डिपार्टमेंट मथौ तौरिबा डॉक्टर नुपी अमद अनाबा संगबा लाकबा अटेंडेंस सिंगना खुद थारंबगी थौदोग RIMS ना कर मुंगद यानिंग दब फुंगदोरगली लाइबक तीबा थौदोग अदो हाउकी बसकुल से निमित की अथिंग बा हिंग द RIMS की कैजुअलिटी डिपार्टमेंट मथौ तौदुना लेबा डॉक्टर नुपी अमन अनाबा संगबा लाकबा अटेंडेंस सिंगना खुद थारंबनी हाइरी थौदोगसी मरी लेने इम्फाल वेस्ट के सगोलबल थिंगम लेकाई दिगे निंगथौजम हेमंता अपुपल लेखिद्रबा एन बिरदाजागी मथक्ता FIR लॉस तौरे हाइबो वफम RIMS ना थतोर पस्टेरोल असिना फुंगदोरगली मेडिकल प्रोफेशन द लेरिबा मियाम मसागी मथौ तौबदा मियामना आयत अपन पिबिगनु हाइबो वफम सु RIMS ना थतोर पस्टेरोल असिना फुंगदोरगली Pakistan bomb Pokhaibada Nipan Secret Pakistan Jobalan Horiba Mafama or Baluchistan Carbo Mafamani the Pokhaibagi Todok Mio Nipanum Secret Dugamio Amana Chauna so open and cray Carbo Mani Dukarambala Hovolup signature Kiban Haiba Hojik Sukangam the Lady at the Baluchistan Maruina BLA Amadi TTP Nachingba Lalobosing Pakistan beginning Tambatanu Lakibani. US की अकीबलेतना इंडियन लान हौराइबा होखरे US की अकीबलेतना इंडियन रशिया अमदी बेलारुस लेबाक अनि की मरक पांगथोकलिबा ख्वाइदिगे सुबल लान औराइबगी थबुकति इंडिया सु यावख्रे हाइना फुंगदोरगली रिपोर्ट असि मटुंग इन नुमित मंगानी चुबना सथगदरि पर लान औराइबगी थोरम असि इंडिया की अखन्नबा लान मी हुंफुबगा मा रसुम सरुक यारी पनबे अबदि रशिया अमदि बेलारुस की लान औराइबगी थबुक असि इंडिया ने यावरिबा मतम असि हौजिक हौजिक अमेरिका ने इंडिया द टेरिफ साउन थमचिलकपक लोइना अकन बमिदेंग यंगनिंगै मनुंगदनी असिगुम फेम असिगे तलक असि इंडिया की प्राइम मिनिस्टर नरेंद्र मोदी ने फिरेब असि लौरक पाहिबसि तसेंग थौना यामना अकनबा फिरेब अमनी हाइना लौबो याई हौजिक इंडिया यावना बेलारुस अमदि रशिया सथरिब लान औराइबगी थबुक असि अखन्नबा यंगसिनबगी दमकता अमेरिका की आर्मी की टीम अमसु लाख्रे अमेरिका की आर्मी सिंग अदु रशिया न कौखिबनी हाइरे China harahunnabagi damakta America gi President Donald Trump na Taiwan bu chauna lonung tawikre haina phungdoragli report asigi matung ina America na Taiwan bu hiram khudimakta China gi attack tagi ngakthokani amadi mating pangani haiduna lakhibani panbayabadi Joe Biden na America gi President oringai matamda Taiwan gi damakta phongna leblambani adubu Donald Trump na America gi President hek oirakhibadagi Ukraine amadi Taiwan da panglamba mating sing adu lauthokibani handak America na Taiwan da dollar crore nifu romgi yamlaba lan gi kulai sing pina ba thorang lamba adu Donald Trump gi lengak na thing bu thamjin kibani loina Taiwan gi America na tapna lauthok laba su hotna rakibani Washington Post ki matung in America na China gi mayok ta leiduna Taiwan da matam sang lan gi kulai kaya piduna lakibani sei kaya gi mamang da gi Taiwan gan leina rakpa mari adu ikhang khangudana Donald Trump gi lengak hek lakibada gi mari asi thatat na ba hotna rakibana haiba gi saba maram hojik sukhang ba ngamdri ningsing ba yabadi Donald Trump na America gi ahan ba president oikiba matam da Trump masamak na Taiwan da dollar crore kudlumgi oigadaba langi khusu kulaising pikibadi laiki Trump na thorang asi atamna na paikhalaki ba asi China ka hojik leinariba mari asi phagatna honarakpa lalung ama soidana oiramgani hairi Prime Minister Narendra Modi ne irai numit tarilak
Kalyan Mark to Labor Magi official residence to the Kadam Sara Amathakre Masi Kadam Sara September Taragatarita Magna Sahim Suropada Pokmit Kudul Amu in a United Kingdom gi King Charles III na Magonta Pirakibani Prime Minister gi residence ta Sara Thaki Adun Hena Sangba Masung Hena Masa Fabo planet na Masagat Pagim Haki Vision Ado Sesan Hanbatanatana Maduna Maruk Oiba Amasung Environment and Sustainability Animaki Purip Adu Suli PM Modi gi Imagi Mingda Upambi Ama Highway Scheme Aduna Akan Itilpi Kiba British Morna King Charles na Mangonda Mapok Numit ki Nungai Pongtok po ina Kadam Pambi gi Sera Tharakibani India the British High Commission Aduna Su Ex the Kadam Pambi Adugi Picture Amatharaki Amasung Iki His Majesty King Aduna India ki Prime Minister Narendra Modi Damaki Mapok Numit Nungai Pongtok na Kadam Pambi Amathakre British High Commission Aduna Su Sahi Asigi July the United Kingdom the Prime Minister Lakiba Kongsat the King Charles ta Magna Piram Kiba Kudol Adu Suningsinki July the UK the Satpamaki Kongsat the PM Modi na Sonoma Pambi Ama His Majesty King the Kudol Piram ki Climate Amasung Clean Energy ki Matang da Collaboration Taunaba Vision 2035 the PM Anina Thamkiba UK Indian Partnership Amasung Commonwealth ki maru ibe yumbi amani haina British High Commission na haiki PM Modi ki mapok numit asida blood donation camp sing uchara thabagi khungjing sing amasung atai kaya yauna leibak asigi mafam ayam bada tongan ba public welfare program singi makada numit taraga marini sangba sewa pakhuara adugi su ahubani imagi mingda upambi ama haiba khungjang aduda akhanna khudol ama oiduna suknagi nongmagi manung ta sara crore amaga lakh nifuga mapan hena maru hunbaga loinana Orissa na upambi thabagi khungjing asida makuk oiki lebaki oina sara lakh humdraga manga pandam thambada Orissa gi akhanna thoidok hendokpa thabuk aduna Prime Minister gi vision amasung climate change ta ahenba miding thamduna special salute ama pikre Pakistan gi mathakta India na maipakpagi Diamond Jubilee pangthoknaba New Delhi gi South Block ta Army na sinba thorum amada Defense Minister Rajnath Singh hana ngasi lisingam sampan humpuga mapan war adugi laikhidraba hero singi imung manung sing amasung thauna phaba Veteran Singi wari sanakre sahi humpugi mamang the line of duty da matol lom na kathokraba amasung India bu maipakan kiba Brave Heart Singh adu the Defense Minister Rajnath Singh hane kaikhumna butki infiltration guerrilla Texas amasung surprise attack singi kuthang da Pakistan na aikoi buki hanmangam gani khanki adu karigumba mawung amada talebaki sovereignty amasung integrity ka heloi haibagi wakalon ga loina na India gi lanmi kudimak na mama laibaki tabuk tawgani haibasi makhuine khanki de haina Defense Minister na haiki Battle of Asal Uttar Battle of Sawinda amasung Battle of Filora yauna lisingam sampan humpuga mangagi war adu da sukna ki tongan pelanpam sing de India gi lanmi sing utkiba lamba leitraba mathuna amasung leibak ningba adu Rajnath Singh na sitaki Battle of Asal Uttar da machine gun amasung tank fire left na kapsilak laba phawada yekna bagi tank camera thugai ba mahaki mapunsi kathokraba param bir chakra awardee company quarter master Havildar Abdul Hamid ki kanamantana lak sabangam draba Spirit amasung mathuna adu mahakna akhanna na panki aikoi gi thauna faraba Abdul Hamid na thauna phaba haibasi khutlai gi size adugi wanate masi thamui adugi size adugi wafamni haibasi aikoina tambiramle maki thauna phaba aduna aikoida khwaidagi hena khudongthiba pibam singda phawba thauna leiba ningba amasung khangba kanbagi apunba aduna oithoktababu oithokhanba yai haibasi aikoida tambiramle haina Defense Minister na haiki lan aduga matam mahaki akanba wilgi leadership amasung leibak asigi amatu oiba khongpham lepun kiba adu matamdagi Prime Minister Lal Bahadur Shastri na haina Rajnath Singh ana mahaki mafam da tawbimut utki tabuk tawriba lan missing veteran sing amasung laikhidraba hero singi imung manung singi dignity amasung welfare gi damakta tabuk tawbana government gi khwaidigi maru oibani haidona Defense Minister Rajnath Singh ana government gi achitpa phirep adu amuk hanna session hankibani Madhya Pradesh government hospital na Asiba Hakchang amot akai hapa gari amada haplaga mayumda thakre Madhya Pradesh ki Damoda murder case victim amagi Hakchang adu postmortem matungda nagar parisat civic body adugi amot akai khombada sinnaba trolley gari amada haplaga mayumda thaduna authorities ki mathung sadab utre Damoi district hospital da government piba bhen ani sizinadana thaduna leira fawda thodok asi thokibani adum oinamak hairiba bhensing adu di hospital adu gi manungda siba na basing khaktagi damak reserve tawduna thami hairiba miui adu asi criteria asi gi makada leite hata taunda miui adu gi imungda Asiba Hakchang adu punaba gari ama pinaba haijaki adu bu kanamata lakhite makoina haijaba adu gi mohota municipal trolley ama makoita piraki aikoi yamna khudong thipa mayokna ki haina mari mata
Chandan Singhan Haiki Asigumba Asi Madhya Pradeshta Masina Han Banate Laida Singu Ijat Kaloinana Tengbang Nava Anuba Mukti Bahan Gari Samayang Hena Bopalgi Miss Rota Laikam Lainangi Lamhang Amada Park Toduna July de Leki Asobo Mong the political Sangaba Mangaidun Nung Amasung Sagi Makada Makoi Kolhinkadun Lereki training Tokre Tender Sing Yakre Sel Curse Tokre Adu Asiba Adu Makata Nangaidun Leki Sirojanda Mapa Amana Magi Sahitaraga Mangasuro Masanapa Adu Haksang Adu July Thada Magi motorcycle the Punsingi Amasung Nung Marakta Tauraki Madugi Matung the Mama Aduna Makung Natumina Leki local hospital Adu Asiba Punabagari Ama Equina Hijakibida Amata Late Hain Heriki Masigi Mamang the Sahi Asida Maharda Amur Akai Pubat truck Amagi Manung the police na Asiba Haksang Amasung Langsin Kiba Adu camera da namhuki asaw basing phongdok lakhi wasak sing sakhi adu ahungba amata laikide sahi ka district sing da wari basing adu hanjin thokre Asiba Hakchang sing lengbanda puraki saka ani gi gari da punsilaga puraki wari sing asi makhata na hanna thokli masi ko khannaba bahan yojna ko ba am paket kre sahi asigi April the Chief Minister Mohan Yadav na high tech mufti bahan here sense fumigation machine sing panwa structure sing fire extinguisher sing amasung imung manung sing na kaina rulpina bagidamakta manung mapal phawna uba window sing phawba paba gari sing hawdok le haina lauthukre